नुमित्तुगी थंगनव अयुक्नी ममानव अहुमदु फमुंग फानुंग लोइसिलबा मतुंगदा मचिन मया सेंदोकनव होटनरी ngayakki matungda sengdokpa loiraga breakfast ki damak hostel ki common room duda lai hostel adu leiwa tongan wa senior amadi junior hosteler singi tongan khaidoklaga thariwa phampham singdu junior gi adomda laktuna mamanaba mari du paringshana thangnaduna family aduga table du leiriwa makhoi gi ningthina semlaba breakfast ki achakwa singdu lokhatuna chafa hawi ngayakki matungda timing adu loiraduna makhoi gi ka singda laknava tawre mangal table mathakta leiriwa magi school gi bag tu lamduna lawraga bag tu da karigumba ama thiri mangal onthoraklaga bai poire sidana han purakpodo khangbro poire shu haifen noklaga gift tu ro nan puraga kai thamkravanu ai gyan tadre bag manungda su yawramdre poire du mangal gi manakta changlaklaga nan sivantana yam fazaiga tawgidaine mangonda khangbra hanguduna noi anina lakna raga leire haidaine soiroi thamamgani mahapapi duna sivananda amadi horchansu romduda changai kaidawre suktana leiruna mangalna puthoro sivantana natuda pinabduro ivo nangasi sirani soidana horchan amadi sivananda do betu da famtharai sivanandana noklaka nahan nangnu koi pairaga thamambaduda tu asigi reksida thamambani mangal nokfet tawraga rek tu da prap changsilaga magi gift tu lawi aduga polythene amata gift tu haptuna magi school gi bag tu da prap amu hapchinkhre makhoi mari tu ngaiha wari watai tawraga school chetnaba matam yoroduna mafi maron sing loisinba hokre school dani mangal poirei shivananda amadi horchan makhoi punna classroom du changai school gi vek thanam laba matungda room du gina kanda leiriwa bench ama ani thariwa phampham adomda laklaga makhoi punna famlami aduga wathi suduna lerami poireina akhoi gi school se fanati kuirevu fajaba nupi amata tamdabra khangde sungtheng ek thengna de horchana wathi tawnu dangana larik ta puning chango kai kandabda poireina is dialogue to warebo waradi tumi lerodana mangalna as yareva sivanandana asengwa nupi angangi type ta chagat ngangna le horchandu noklaga hai oktawa pakti kulem do yam ti ware ko waradi nupi ngo khara chopani na nasado khara tonik oinwa mangalna as yareva noi sidiwa ai phambangam silaktre poireina tapna bai number 1 tawningi ro nupi junior chhatri khara mokhoina famliwa adugi maninglomda leiwa common way aduda lakfada poireina haikiwa wadu taraduna ngakna second fade nubi macha singdu grong chenkhre nupa mari du pulap tung onthoraga yenglai poirei ikaina as kita da chopida mangal du suklaga ngangningo ba mimang tu mangkhang da kai horchana yare wathi ngangna ragumse ado bai manga noi amadu hoji faulak drijala manga nokfet tawraga lakpu udine adudi moi classroom amda changusiro kaisila am khiroi da bai sivanandana midi lejav kaise yadeko leitava khoidi yenguna tan upai leite poireina asengwa aikhoidi hojik fawo dum single oidi mangal noklaga nasak singdo khara fajalo aikhoi dawna adoidi pop ke ladavane sivanandana yare mariyena ragumse belsu tadoramani ado vai manga kamai to seva chalu ki jairo mangalna ainaga nupi daga ka hena haibuga ngamdre mana khara ikaire gyan ga tadrai horchandu hokolaga ado farene fachathor slaw mangal hai fet khanjana tuna lei second khara gi matungda hoi haiduna 11 gi room da lai
असुम चंगलकपना नुपीदुगी कादु योरकपदा होरचान अमदी शिवानंदा मांग थादुना कादुगी मनुंगदा प्रप प्रप चंखी कइनोमता नोय नमानबी लहीदो लाख्रबो शिवानंदना लहीगी ममानबी सिंगदुदा ओनसिदुना हंगलकपनी थासनाना लाक्ट्रिये ngasigiदी मा होरचाना मा हुजिफाव लाक्ट्रिसिबो कई ओइजानोने ममानबी अमना अमु मखा तारई खंगे दुदी नहांदी मसांगमदे हाइब्र कइनो हाइखिबने फोन से पाइनदबनिना हंगदबसु खंगद्रे होरचा नोकलगा फरे दुदी एखोय अमुक थोगिगे असी हाइदुना नुपा अनिदुसु कादुदुगी थोरई थोंग नाकन ओइरपना लेरिबा मंगालगी नाकता चंगलगा बाय ngasiदी लाक्तो मानद्रेबु मंगाल तपना कईगिने हाइगे बाय होरचाना अैन सुम खनबदा मसा ngamdabagumba yaramdu male mamaनबीसिंगना हाइरकपदी नहान सैटरडे नुमिता मसा ngamdena हाइरमे हाइने ओ असी हाइदुना मंगाल मखादा लुकथरगा ले पोइरै मंगालगी मनगंदा हाइफे तपना पाइरगा कइदरोगे बाय नुंगाइत्रिबो गाइदरो मंगालना कइसनतेदा फरेसे लाओ बेलसु तागदौरे चलसे असी हाइदुना ममानबा मरीदु मखोई क्लासरूम दा चटख्रे क्लासु असुम मथंग मथंग तौरबा मतुंगदा सुटी मतम ओइरजुना मखोई मरी क्लास तगी थोरई असुमना नुपा मरीदु थर्ड फ्लोर की स्टेयरकेस तगी कुमथरकपा हौई मंगालना मनिंग इथंग थंगना कुमथरई अनीसुबा फ्लोर की स्टेयरकेस तु कुमथगे हेक तौबगा ममी शामीफा नुपी अमगी सक्तमदा खोंजेल थुना चेनखी मंगाल चिंगना तुंगदा फट ओंथोरई मंगालना तुंग ओंथोरकपददी कनासु लेरमदे 12 की छात्रना बिल्डिंग अदुगी ख्वाई मतोन इथंग थंगबदा लेबनी कइनोने हुजिकिदुबो अई वखलनरने मंगाल ngeha वखल तौदुना मफमदुदा तुंग ओंथोकलगा लेपदुना लei कइदौरगे मंगाल लाओदना ममानबा अहुमदुदी असुम चटखिबना मुखा कुमख्रबनी अदुबु मंगाल यावरमदबदुदा प्रप प्रप काखलक्तुना मंगालगी मनाक्ता लाक्पदा पोइरैना हाइरकपनी मंगालदु खंगबोय कइबोय हाँ होय चलसे पोइरैना अनीदुदी फर्स्ट फ्लोर की कॉर्नर लेरमनी अनीदु कुमना कुमना मंगालना बाय आई पोइरैना कइदरोगे बाय मंगाल नोकफेट तौना ngасai पोइरैसु नोकलगा ओ यारेवा हायेंग लाक्प्र येंगलोरे कइदरोगे अदु का हेना खजलरुनुसे वखल वानबनी मंगाल हाई खलंबो वहाइसिंग अदु पुलप लोसिलगा कनामतदा फोंदोकलुबा खंगहलुबा तौरुद्रे मरुप अनीदुना हॉस्टेल की रूम यौरबदा होरचाना ए बाय बाय नोय ngасai थोंगलोक तरमद्रो शिवानंदना ngасai सोलोलमिदुदी अदु वेरथि कनान तरमिजानो शिवानंदा थोंदुगी मयादा चेंसिलकलगा कइनो हाइसिबो होरचाना तु तौरमिसिनी मी हुरानबगा लेरजाला खंगदे ओइरमोहे अदुदि नंगसु अदुम तोइना मेम होइना चेक तौरिदुदि होइने अदुसु चुमे अदु ngасai मंगालना कोना लक्ताइने अस आइगा मागनि ngасai सोलोलमिदो पोइरैना कइदौरगे दाइदा युंगलगा लेइदुना होरचाना हेरा कइसु तौदेदा नोइ सुंगाइरमबने पोइरैना वारिगति याम नुंसिबदो मनुंगदो कोक चंगलगा लेरमबा याबदो होरचाना यारे हिपा मंगाल चंगलकलगा कइदौरगे चंगोदना मंगाल वही असि हाइदुना माना मांग थादुना कादुदा चंगलई अदुगा फमुंग परिंग शाना थारिबा दोमदा चलगा तपना फमथै अदुगा मंगाल फैना यालेबा बेगदु फमुंगदुदा थमलगा मसादु फमुंगदा लोंगना हाइथखि अहुमदुसु मरी मरी चंगलई कइदौरे याम वारा मी यामालिदा मंगाल ममित अनीदुना मथक्ता येंगलगा मखुत नामना लाइबक्तु पाइरगा लei होरचाना फिरोगदु होंदोदना मंगाल तपना पाउखुम पिरई होंदोकलदबनी असी हाइदुना हिबलंबदगी फुखोकुलई अदुबाय
ꯂꯩꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯇꯧ ꯃꯥꯟꯗꯕ꯭ꯔꯥ? ꯍꯣꯔꯆꯥꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯛꯅꯕ ꯃꯤꯗꯧꯅ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯦꯗꯅ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯉꯥꯜ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯕꯣꯏ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯣꯠꯁ ꯈꯔ ꯀꯣꯄꯤ ꯇꯧꯔꯤ. ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯗꯨꯅ ꯂꯩ. ꯑꯗꯨꯒ ꯄꯣꯏꯔꯩꯗꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯔꯒ ꯌꯨꯇ꯭ꯌꯨꯕ ꯆꯪꯂꯒ ꯑꯦꯅꯤꯃꯦꯁꯟ ꯌꯦꯡꯗꯨꯅ ꯂꯩ. ꯍꯣꯔꯆꯥꯟ ꯂꯥꯏꯔꯤꯛ ꯇꯧꯅ ꯇꯧꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯐꯣꯟ ꯄꯥꯏꯔꯒ ꯃꯦꯠꯂꯒ ꯂꯩꯔꯤꯕ ꯄꯣꯏꯔꯩꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯗ, ꯈꯔꯁꯨ ꯁꯔꯁꯋꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯦ, ꯅꯠꯇ꯭ꯔꯗꯤ ꯕꯥꯎꯟꯗꯔꯤ ꯂꯥꯟꯕ ꯉꯝꯃꯔꯣꯏ. ꯄꯣꯏꯔꯩꯗꯨ ꯐꯣꯟ ꯌꯦꯡꯅ ꯌꯦꯡꯅ, ꯌꯥꯔꯦ ꯑꯣꯖꯥ, ꯅꯊꯧ ꯇꯧ. ꯍꯩꯄꯥꯗꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯕ ꯍꯣꯁꯇꯦꯜꯅꯤ. ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ. ꯚꯥꯏ ꯄꯣꯏꯔꯦ, ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯍꯣꯔꯆꯥꯟꯒ ꯅꯪꯒꯅ ꯑꯣꯏꯔꯣꯅꯦ. ꯄꯣꯏꯔꯩ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯄꯤꯔꯛꯏ. ꯕꯦꯔꯥꯅꯤ ꯑꯁꯤꯗꯤ, ꯁꯤꯕꯥꯅꯟꯗꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯉꯥꯜꯅ, ꯌꯥꯔꯦꯁꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ. ꯁꯤꯕꯥꯅꯟꯗ ꯅꯣꯛꯂꯒ, ꯌꯥꯔꯦ ꯌꯥꯔꯦ ꯚꯥꯏ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩ ꯇꯧꯖꯔꯨꯒꯦ. ꯃꯉꯥꯜꯁꯨ ꯅꯣꯛꯂꯒ, ꯌꯥꯔꯦꯁꯦ, ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯖꯔꯣ. ꯉꯝꯗ꯭ꯔꯦ, ꯃꯤꯠꯀ ꯂꯣꯏ ꯁꯣꯛꯄ ꯇꯥꯔꯦ ꯄꯥꯃꯟꯗꯅ. ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣꯗ, ꯈꯔ ꯑꯃ ꯑꯅꯤ ꯈꯪꯂꯒ ꯌꯥꯔꯦ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯊꯣꯡꯂꯁꯤ ꯂꯥꯎ. ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯍꯣꯔꯆꯥꯟꯗ ꯌꯦꯡꯂꯒ ꯁꯤꯕꯥꯅꯟꯗꯅ, ꯑꯗꯥꯏꯗ ꯑꯗꯨꯝ ꯅꯔꯨꯝ ꯀꯣꯜꯂꯒ ꯂꯩꯍꯧꯔꯣꯅꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯆꯠꯈꯤ ꯁꯤꯕꯥꯅꯟꯗ ꯑꯃꯗꯤ ꯃꯉꯥꯜ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅꯕ ꯐꯝ ꯁꯦꯝꯕ ꯍꯧꯔꯝꯃꯤ. ꯐꯃꯨꯡꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯦ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯈꯣꯏꯁꯨ ꯇꯨꯝꯊꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ 12:13 ꯆꯠꯄ ꯃꯇꯝꯅꯤ. ꯍꯥꯟꯅꯒꯨꯝ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯏ. ꯄꯣꯏꯔꯩ ꯃꯃꯤꯠ ꯄꯥꯡꯂꯤ, ꯑꯁ ꯀꯅꯥꯅꯣ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ. ꯊꯤꯜꯂꯛꯂꯤꯕ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯄꯣꯏꯔꯩ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ, ꯀꯅꯥꯅꯣ ꯇꯨꯝꯃꯤꯀꯥꯟꯁꯤꯗ. ꯄꯣꯏꯔꯩ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯊꯣꯡꯒꯤ ꯆꯞꯄꯤꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯉꯤ. ꯄꯣꯏꯔꯩ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯃꯃꯤꯠꯀꯗꯨ ꯈꯪꯂꯥꯎ-ꯂꯥꯎꯈ꯭ꯔꯦ. ꯏꯍꯤꯡꯅ ꯍꯤꯡꯁꯥꯔꯕ ꯃꯁꯝꯅ ꯅꯤꯡ ꯌꯧꯅ ꯁꯥꯡꯂꯕꯤ, ꯌꯦꯡꯕꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯤ, ꯃꯃꯤꯠ ꯅꯥꯀꯟ ꯑꯃ ꯆꯣꯡꯊꯣꯛꯂꯕꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯣꯏꯔꯩ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯑꯣꯏꯃꯥ! ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯚꯥꯏ ꯄꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯄꯣꯏꯔꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯃꯥꯡꯗ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ. ꯍꯣꯔꯆꯥꯟ ꯉꯛꯅ, ꯀꯩꯁꯨ ꯂꯩꯇꯦꯅ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯃꯉꯥꯜ ꯄꯣꯏꯔꯩꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯁꯦ, ꯄꯥꯈꯠꯀꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯁꯤꯕꯥꯅꯟꯗꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯚꯥꯏ? ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯔꯨꯔꯦ. ꯃꯃꯥꯟꯅꯕ ꯃꯔꯤꯗꯨꯁꯨ ꯐꯃꯨꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯔꯛꯏ. ꯄꯣꯏꯔꯩ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯟꯅꯕꯗ ꯇꯝꯃꯤ. ꯃꯉꯥꯜꯅ, ꯑꯩꯈꯣই ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ. ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ. ꯄꯣꯏꯔꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ. ꯍꯣꯔꯆꯥꯟꯅ, ꯑꯗꯨꯅꯤ ꯚꯥꯏ, ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ. ꯍꯣꯁꯇꯦꯜꯁꯤꯗꯒꯤ ꯊꯣꯛꯂꯒꯁꯨ ꯃꯦꯝꯅ ꯀꯔꯤꯒꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯪꯂꯛꯀꯅꯤ. ꯃꯦꯝꯗ ꯍꯥꯏꯕꯁꯨ ꯊꯧꯁꯥꯔꯛꯑꯣꯏ. ꯑꯗꯨꯅ ꯈꯪꯗ꯭ꯔꯦꯗ. ꯁꯤꯕꯥꯅꯟꯗꯅ, ꯑꯗꯣ ꯚꯥꯏ, ꯁꯨꯃꯥꯏꯅ ꯑꯇꯩ ꯔꯨꯝꯗꯁꯨ ꯇꯧꯖꯥꯠꯂꯣ? ꯍꯣꯔꯆꯥꯟꯅ, ꯀꯥ ꯍꯦꯟꯅ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏ. ꯑꯇꯣꯞꯄꯗꯗꯤ ꯃꯆꯤ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯃꯊꯤ ꯐꯣꯡꯕ ꯈꯛꯇꯅꯤ. ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ. ꯃꯌꯥꯝꯗꯒꯤ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣই ꯏꯁꯥꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯆꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ. ꯃꯉꯥꯜꯅ, ꯍꯣꯏ ꯚꯥꯏ, ꯑꯗꯨꯅ ꯐꯅꯤ.
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯣꯔꯆꯥꯅ "ꯃꯦꯝ, 5 daysꯀꯤ ꯂꯤꯞ ꯂꯧꯒꯦ ꯌꯥꯒꯗ꯭ꯔꯥ?" ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯉꯛꯅ "ꯀꯩ ꯂꯩꯔꯦ?" ꯍꯣꯔꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯔꯨꯞ ꯁꯤꯕꯥꯅꯟꯗ ꯍꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯒꯅꯤꯌꯦ, ꯑꯗꯨꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯔꯥꯅ ꯈꯟꯕ." "ꯍꯣꯏ, ꯄꯥꯡꯕꯒꯤ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯌꯨꯝ ꯁꯪꯒꯥꯕꯗ ꯀꯔꯤꯕꯨ ꯅꯈꯣꯏꯅ ꯄꯥꯡꯗꯣꯏꯅꯣ? ꯅꯨꯃꯤꯠꯁꯨ 5ꯅꯤ, ꯌꯥꯝꯃꯜꯂꯦ, ꯑꯦꯠꯂꯤꯁ 1-2 daysꯀꯨꯝꯕ ꯂꯧꯕꯗꯤ ꯌꯥꯅꯤ, ꯑꯍꯦꯟꯕ ꯅꯨꯃꯤꯠꯇꯤ ꯄꯤꯕ ꯉꯝꯂꯣꯏ." ꯍꯣꯔꯆꯥꯅ ꯈꯪꯉꯥꯏ ꯍꯩꯔꯛꯏ, "ꯃꯦꯝ, ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯃꯤꯒ ꯂꯩꯇꯕꯒ ꯌꯨꯝ ꯍꯣꯡꯗꯣꯛꯄꯒꯤ ꯂꯩꯕꯒ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯠꯂꯒ ꯍꯦꯜꯞ ꯇꯧꯒꯦ ꯇꯧꯕꯅꯤ." ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯀꯥꯟꯅꯗꯦ ꯍꯣꯔꯆꯥꯟ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯃꯦꯝꯅ ꯍꯥꯏꯁꯦ ꯌꯥꯝꯂꯕꯗ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯃꯇꯝ ꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯅꯤ, ꯍꯥꯏꯗꯤ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨꯅꯤ, ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕꯁꯦ ꯀꯥꯟꯅꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯍꯣꯏ, ꯇꯧꯗ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕꯅ ꯑꯃꯅꯤ, ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯗꯁꯨ ꯍꯥꯏꯔꯤ, ꯅꯨꯃꯤꯠ 2ꯒꯤ ꯃꯇꯝ ꯄꯤꯒꯦ ꯍꯥꯏꯔꯦꯗꯅ." "ꯑꯗꯣ ꯃꯦꯝ, ꯃꯦꯝꯅ ꯑꯃꯨꯛꯇ ꯆꯥꯟꯕꯤꯗꯨꯅ ꯌꯥꯕꯤꯌꯨꯕ." "ꯍꯣꯔꯆꯥꯟ, ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯅꯪꯁꯨ ꯃꯦꯝ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯣꯁꯇꯦꯜꯁꯤꯗ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯂꯤꯕꯁꯦ, ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯍꯣꯁꯇꯦꯂꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯣꯏꯅ ꯂꯩꯅꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯦꯝꯗ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ." "ꯑꯗꯣ ꯃꯦꯝ, ꯀꯃꯟ ꯁꯦꯟꯁꯇ ꯌꯥꯅꯔꯁꯦꯕ." ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯍꯟꯗꯛꯇꯤ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯇꯧꯔꯒ, "ꯀꯃꯟ ꯁꯦꯟꯁ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯣꯔꯆꯥꯟ? ꯃꯦꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯅꯪ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯕꯣ? ꯅꯣꯏꯅ ꯆꯠꯄ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯑꯅꯤꯈꯛ ꯆꯠꯄꯗꯤ ꯑꯣꯏꯔꯝꯂꯣꯏꯅꯦ ꯍꯥ?" "ꯅꯠꯇꯦ ꯃꯦꯝ, ꯁꯤꯕꯥꯅꯟꯗꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯀꯦ ꯇꯧꯕꯅꯤ." ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ, "ꯐꯔꯦ, ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ, ꯀꯥꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯍꯜꯂꯛꯄꯗꯤ ꯌꯥꯔꯣꯏ." "ꯍꯣꯏ ꯃꯦꯝ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯔꯆꯥꯟ ꯋꯥꯔꯗꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯕ꯭ꯔꯞ ꯕ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯉꯥꯜꯅ, "ꯌꯥꯗ꯭ꯔꯕꯣ? ꯀꯩ ꯍꯥꯏꯔꯛꯑꯒꯦ?" ꯁꯤꯕꯥꯅꯟꯗ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯂꯒ, "ꯃꯦꯝꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" ꯍꯣꯔꯆꯥꯟ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, "ꯅꯌꯥꯝꯕꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯕꯨ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯄꯣꯏꯔꯩ ꯐꯃꯨꯡ ꯃꯊꯛꯇꯒꯤ ꯃꯁꯥꯗꯨ ꯋꯥꯡꯅ ꯆꯣꯡꯈꯠꯂꯛꯇꯨꯅ, "ꯌꯦꯁ, ꯌꯦꯁ." ꯍꯣꯔꯆꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯥꯟꯅꯗꯦ ꯚꯥꯏ, ꯁꯤꯕꯥꯅꯟꯗ, ꯆꯠꯄꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯄ ꯇꯥꯔꯦ." ꯁꯤꯕꯥꯅꯟꯗꯗꯨ ꯉꯛꯅ, "ꯑꯦ, ꯀꯃꯥꯏꯅ?" ꯍꯣꯔꯆꯥꯟꯅ, "ꯑꯩꯁꯨ ꯃꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯊꯛꯀꯠꯈꯤꯗꯅꯅꯦ, ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯄ ꯑꯃ ꯊꯣꯛ ꯍꯥꯏꯖꯤꯟꯈ꯭ꯔꯦ." ꯃꯉꯥꯜꯅ, "ꯑꯗꯨꯕꯨꯕ ꯀꯩ ꯍꯥꯏꯔꯝꯃꯒꯦ ꯚꯥꯏ?" ꯍꯣꯔꯆꯥꯟꯅ, "ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯎꯁꯣꯞ ꯂꯩꯌꯦꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕ, ꯑꯗꯣ ꯌꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯕ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯕꯥꯅꯟꯗ ꯍꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯃꯕꯅꯤ." ꯁꯤꯕꯥꯅꯟꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, "ꯑꯦ, ꯍꯔꯦ ꯍꯔꯦ, ꯐꯥꯎꯟꯗꯦꯁꯟ ꯍꯧꯗ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯅꯪꯅ ꯍꯌꯦꯡ ꯁꯪꯒꯥꯕꯤꯗꯧꯔꯕ? ꯑꯁ ꯌꯥꯔꯦꯍꯦ, ꯑꯗꯨ ꯑꯗꯥ ꯊꯤꯔꯒꯨꯝꯁꯤ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯆꯠꯅꯕ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯟꯒꯗꯕ ꯂꯣꯏꯁꯤꯟꯍꯧꯔꯁꯦ." "ꯑꯁ, ꯅꯪꯒꯤꯗꯣ ꯐꯗꯤ ꯐꯩꯕꯨ ꯇꯟꯗꯤ ꯇꯜꯂꯤꯍꯦ." "ꯌꯥꯔꯦ ꯑꯣꯖꯥ, ꯌꯥꯝ ꯋꯥꯅ ꯉꯥꯡꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤꯀꯣ, ꯅꯪ ꯇꯜꯂꯦꯅ ꯃꯉꯥꯜꯒ ꯆꯠꯂꯗꯤ ꯌꯨꯝꯗ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯗꯥꯏꯔꯦꯛ ꯑꯇꯥꯛ ꯑꯐꯣꯡꯅꯔꯅꯤ, ꯃꯦꯝꯅ ꯀꯩꯀꯩ ꯈꯜꯂꯅꯤ." ꯃꯉꯥꯜꯅ, "ꯍꯣꯏꯁꯦ, ꯅꯕꯥꯅꯤ ꯑꯣꯏꯅ ꯆꯠꯂꯒ ꯑꯥꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯐꯖꯅ ꯀꯨꯞꯅ ꯌꯦꯡꯊꯣꯔꯛꯑꯣ, ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯣ ꯈꯟꯅꯔꯛꯑꯣ." ꯄꯣꯏꯔꯩꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ, "ꯉꯁꯥꯏ ꯍꯥꯏꯅꯕꯗꯅ ꯃꯉꯥꯜꯒ ꯆꯠꯅꯤ ꯍꯥꯏ, ꯍꯧꯖꯤꯛꯅ ꯁꯤꯕꯥꯅꯟꯗꯒ ꯇꯥꯔꯕ? ꯑꯣ, ꯅꯨꯡꯉꯥꯏꯗꯧꯔꯤ, ꯈꯔ ꯐ꯭ꯔꯦꯡ ꯑꯣꯏꯕ ꯃꯤ ꯑꯝꯇꯒ ꯂꯩꯃꯤꯟꯅꯍꯧꯔꯗꯤ ꯐꯗꯧꯕ." ꯃꯉꯥꯜ ꯄꯣꯏꯔꯩꯗ ꯌꯦꯡꯂꯒ, "ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ, ꯀꯔꯤ ꯐ꯭ꯔꯦꯡꯅꯣ, ꯄꯛꯇꯦ, ꯑꯩꯁꯨ ꯂꯩꯍꯧꯗꯣꯏꯁꯤꯗꯤ." ꯄꯣꯏꯔꯩꯅ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯅꯦ ꯑꯩꯁꯨ, ꯑꯗꯨꯗ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯗꯨꯒ ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯍꯧꯗꯣꯔꯤꯁꯤꯕꯨ ꯍꯥꯏꯕꯅꯤꯗ." ꯃꯉꯥꯜꯅ, "ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯊꯥꯖꯔꯝꯗꯦ, ꯀꯤꯁꯨ ꯀꯤꯔꯝꯗꯦ, ꯑꯗꯨꯒ ꯀꯤꯔꯛꯑꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯋꯥ ꯂꯧꯗ꯭ꯔꯦ, ꯍꯣꯏ
ꯆꯦꯛꯁꯤꯟꯕꯕꯨꯗꯤ ꯐꯕ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯄꯣꯏꯔꯩꯅ ꯀꯤꯔꯝꯃꯔꯣꯏ ꯑꯌꯥ ꯑꯁꯦꯡꯕꯩꯅꯤ ꯀꯤꯗ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯍꯣꯔꯆꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥꯅꯤ ꯈꯗꯥꯡ ꯊꯥꯗꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ ꯃꯉꯥꯜꯅ ꯏꯁ ꯌꯥꯝ ꯚꯦꯂꯨ ꯑꯣꯏꯕ ꯊꯕꯛ ꯇꯧꯅ ꯐꯠ ꯊꯥꯡꯒꯠꯂꯒ ꯐꯠ ꯂꯣꯏꯔꯗꯨꯕꯨ ꯌꯥꯔꯦ ꯑꯣꯖꯥ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯕ ꯑꯗꯨꯋꯥꯏꯅꯤ ꯅꯨꯄꯥ ꯃꯔꯤꯗꯨ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯅꯔꯤ ꯃꯉꯥꯜꯒ ꯍꯣꯔꯆꯥꯟꯒꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯍꯥꯏꯐꯦꯠ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗꯅ ꯍꯌꯦꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯃꯉꯥꯜ ꯍꯀꯥꯝ ꯆꯜꯂꯒ ꯋꯥꯏ ꯇꯨꯝꯃꯁꯤꯔꯥ ꯍꯌꯦꯡ ꯆꯠꯀꯗꯕꯅꯤꯅ ꯍꯣꯔꯆꯥꯅ ꯇꯨꯝꯕꯕꯨꯗꯤ ꯌꯥꯔꯦ ꯃꯉꯥꯜ ꯂꯥꯏꯔꯤꯛ ꯌꯦꯡꯂꯝꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯒ ꯚꯥꯏ ꯇꯨꯝꯃꯁꯤꯔꯥ ꯁꯤꯕꯥꯅꯟꯗꯅ ꯍꯣꯏ ꯇꯨꯝꯕ ꯌꯥꯔꯦꯗ ꯄꯣꯏꯔꯩ ꯅꯪꯗꯤ ꯄꯣꯏꯔꯩꯅ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯁꯤꯕꯨ ꯇꯨꯝꯗ꯭ꯔꯗꯤ ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯃꯉꯥꯜ ꯅꯣꯛꯂꯒ ꯕꯨꯠ ꯐꯥꯔꯨꯁꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯐꯝꯗ ꯃꯉꯥꯜꯗ ꯌꯦꯡꯂꯛꯏ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯍꯣꯔꯆꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯑꯀꯣꯟꯕꯒꯤ ꯁꯐꯤꯛꯁꯇꯣ ꯃꯉꯥꯜ ꯅꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯣ ꯇꯥꯟ ꯌꯥꯝ ꯆꯥꯗ꯭ꯔꯕꯗꯣ ꯅꯣꯏ ꯍꯥꯏꯁꯦ ꯕꯨꯠꯀꯤꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯔꯆꯥꯅ ꯌꯥꯔꯦ ꯚꯥꯏ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯒ ꯃꯤꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯑꯣꯟꯒꯦꯠꯇ ꯉꯝꯕꯅꯦ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯥꯏꯑꯣꯟ 109 ꯂꯩ ꯍꯥꯏꯔꯤꯕꯅꯦ ꯃꯉꯥꯜꯗꯨ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝ ꯇꯧꯔꯒ ꯍꯣꯏꯁꯦ ꯑꯗꯨ ꯚꯥꯏ ꯕꯨꯠꯁꯦ ꯏꯇꯨꯒ ꯑꯣꯏꯅꯤꯡꯗ꯭ꯔꯣ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯍꯥꯏꯕꯗꯨꯅ